Ruling amadi opposition da leiriba MLA minister sing amatoina relief camp sing da leiriba imung sing mayum da halhanaba warep lausi masina normal si lakani haina CLP leader Okram Ibobina fongdokre ngasitagi haukiba full budget ki mifamda minister Sapam Ranjan na hanagi governor oiramba Anushya Uikena piramba governor address ki motion of thanks move tauki maduda minister Awangbaw Nyumaina second tauki Opposition leader oiriba O Ibobina mahaki warol piraduna Manipurda NRC asi chatnaba pamdabadi nate adubu Kanglada lawkiba resolution aduda NRC su yawi madu mamangi assembly session da lawsi haibada speaker na yabidaba aduda waraudana private member resolution NRC chathansi haibadu maduda aikhoi walk out tawkibani aduna NRC asi support tawdaba nate haujiksu adum tawri haike Center na state asida normalcy hanjilakli hairi adubu karamba matamda normalcy hanjinba yagani hairagadi relief camp ta leiriba singbu masagi mayum da hanjil halaba matamdata haiba yai o ibobina makhatana session asigi resolution natraga demand sing numit nini da hekta pass tawbo yai opposition ruling gi MLA minister sing gi opinion amamam thamnaraga relief camp ta leiriba sing asi kaidongai mayum da hanjil hansige haina house the resolution hekta lausi District amaga changnaba yadribasi kari numita yagadage haiba kuki MLA cabinet minister singsu house ta lakte kari maram gino center na mama mapa moina kauraga sangtai sinanaba sinbiba yadabra haina hangke Ruling the labor honorable minister sing honorable MLA sing so amamam ta opinion PBO ba kari numita relief camp da labor mi lising yang kai humpu no tegi mamita mapita riba mayam se kadongwei hanjal hanjiki se akoi mayam amato oina ta house da uta resolution lawse number 1 number 2 district amaga chatna ba yadri se kari numita chatna ba yagadage then number 3 akoi na haijabadi hujik phauba policy decision da yauriba cabinet mantri ani masu house su lakte tarik nipa mi house su lakte kari gino ba masi akoi na center da honorable prime minister da Honorable Home Minister as a guardian figure, hey, Karigino no ilaune, Haina Toraga, Wario Tai Sanaraga, Anisi handset Tonahalaga, Pamina Bayana, Sinbio, Adu Kaptani, relief came the labor, Captain Loud, Nongan, Tahu, Mamita Mapita, Aina Taza, the Karora, Aduki budget Putokre Hive, came the labor Kangu to the Itaningham Domanda, Harauram Domanda. A queen is secretary they want, a quick yum to the Kadawit in doing